Incredible Story Manipur ngasisu aigi nuksiraba viewersinggidamak 2018 da release tawkiba suspense drama Coming of Age Story the best tawba Majayathugi movie puduna laksari. Movie asina fangkiba rating khara pallabada IMDb rating da 10 gi manungda 6.4, Prime Video da 10 gi manungda 6.4, Times of India da 5 gi manungda 3, Just Dial da 10 gi manungda 6.4, Google users na 58% like pikiba movie amani. Movie asida saktam langliba maru oiba miyoi kharagi maming pallabada Anita gi saktam da Aprana Gopinath, Gopal gi saktam da Nikesh Ras, Umi gi saktam da Nandana Brahma, Police Inspector amagi saktam da Manoj K. Jajan, Miss Lisa gi saktam da Resmi Bobon, Suma gi saktam da Shriya Ramesh. Movie asi Tamil language da 2018 da Suviran gi direction makhada puthokiba movie amani. Movie asigi samlapo wari khara pallabada sahi nauribi sahi 12 khakta ngairibi class 8 karibi Nupimacha amabu skunda khanghaudana wandarakpadagi hospital da pukhatuna yengluba matamda Nupimacha asi pregnant oiduna leirambi. Kanana kari maramgi damak asuk nauribi Nupimacha asida asigumlaba phatraba thabak asi chatharibano haiba asi movie asidagi mayam punna khangminarasi. Movie asi haudringaigi mamang mayamna channel asibu nuksibiduna like, share amadi subscribe tawbirambasu kaubiganu. Movie asina horakpada aikhoina apikpa khungang amada Umi kaubi Nupimacha amaga magi mapa Benu Gopan amadi mama Anita ga loinana yamna nungaina leibagi saktam asi aikhoina uba fangi. Tasengbadi Umi na magi mamadagi magi mapa Gopan buna hena yamna nungsirami. Maramdi matam mayambada magi thabak thauram khudimakta mapana magi damak kyar jamna laubi. Umi gi lairik laisu tambagi matangdasu Gopana mateng kaya ama pangbi. Masida sunatana hiram khudimakta makhoi ani yamna nungsinana loinaduna marup amagumnasu sanamidaduna leirambi. Aduna matam mayambada Umidi magi mamaga loinabadagidi magi mapa Gopanga adumak loinaduna leirambi. Haujikti amuk Umigi mama Anitagi matangda amuk khara khangminarasi. Anita masagi thabakta mathau yamna chinjaba housewife amani. Aduga mana matam mayambada Umibu magi thabak thoramda jelaktanabagi damak adumak tawduna leirambi. Masigi matung Umisu magi skun chatnabagi damak ready tawrami. Aduga Gopal amadi Anita makhoi anisu masa masagi thabak chatnakhi. Haujikti Gopalsu magi thabak adu chatnabagi damak thoglai. Aduga bus amada tongduna leirami. Matam masida bus aduda Nupimacha ama leptuna leiriba asi Gopalna uba matamda Nupimacha adu warani haiduna magi manakta kaushinduna famhalami. Adubu angang adugi mama adugi wakanda kari khalurabanu khangde. Yamna sauna machanupi adu Gopangi manaktagi chingthoktuna magi manakta lephallambi. Tauriba mawong asida Gopangi masada yamna nungaitaba ama faurambi. Maramdi manadi angang Nupimacha asi magi macha amagumna khanduna bus asida lepaga leiba asi warani haiduna manakta kausanduna famhallubadi. Masigi matungda aikhoina college da Anitagi marup Sumana Nupimacha singi mafamda makhoigi punsida asoyangam thoktanaba yamna cheksinabagi damak space ama piduna leirammi. Mafam asida Anitasu leptuna taraga leiribani. Haujik Gopana Anitabu thoglao haiduna phone tawsilakpadagi masu Sumagi mafamda Gopana mabu lawba lakle. Chatlagi hairamduna Gopan makhoi ani gari macha ama thauduna thoglai. Haujik makhoi ani na lakliba asi achauba shop amadani. Matang asida aikhoina su khangi ngasi asi Umigi mapong numitni. Aduna Umigi damak achauba cake amasu lawrami. Masigi matungda makhoi ani mayumda halaktuna Umigi damak achauba birthday party ama pangthoambi. Umisu magi damak mama mapana asumna tawbiba asida yamna haraurami. Makhoiga yumlonaba mari matagi miyoi kaya amasu Umigi birthday asida laktuna saruk yarami. Asumna tawduna makhoi mayam yamna harauta yamna Umigi birthday asisu loisinki. Mathangi ayukta Umi asi skun chatnabagi damak yamna thuna loisinaba hotnarambi. Maramdi mana skun chatpa matamda mabu mapana bus phauba thinbigadoribani. Gopana magi gari macha aduda machanupibu bus phauba thinbiraklambi. Bus aduda tongaba matungda Umigi mamanabi amana hangai. Umi karigino nangna skul lakpa khudingmakta nangi mamana nongmata thilaktriba asi. Masida Umina khumi aikhoigi imadagidi aikhoigi babana aibu hena luna nungsina tawi. Aduna nungti numit khudingi mamana nongmata thinge haiba yade. Babana adumak aibu thilakliba asini.
Nungthingi matam asi haukraba matungda numidangi matamda Gopal amadi Anita makhoi anisu tumnabagidamak famungda changaktuna hippaga leirambi. Umisu mafam asida laktuna mapagi manakta tumgani haiduna mapada chena konduna leirambi. Adubu Anitadi umigi matau asida sauningba faurambi. Aduga mabu mafam adudagi thoklaknabagidamak hairambi. Umisu mamana hairiba adu tadabi mapaga tumgani haiduna adumak mapada chetna konduna adumak tummaga leirambi. Mathangi sinda Gopana magi ofista thabak tawduna leiringai umigi skundagi phone ama lai aduga hairi umi asi masa ngamlaktabadagi skunda leirei mabu amuktang lawbiru lao haiduna. Masidagi Gopansu yamna thuna umigi skul aduda chattuna umibu lawruraba matungda yumda puduna laami. Adubu matam masida makhoigi yumgi so asidi londuna leirami. Yumgi so asi Anitana mafam kadaida thamlambano haiba khangde. So thampham hangnabagidamak phone tawba matamdasu Anitagi phone adudi switch off leirami. Asumna tawba asida Gopan masada yamna sauningba faurambi. Haujik umigi masasu yamna kanna nungairaktrabani. Ngaihaki matungda Anitasu mayum aduda magi marup sumana thilaklambi. Mana halakpa matamda yumgi so adu thugaikibagi mami taduna leiramliba asi thengnarambi. Masidagi sumabu thadokraba matungda yum manung aduda changai. Anitana yum manung aduda changlakpa matamda umi masa ngamraduna Gopana seba tawduna leiramliba asi thengnarambi. Gopana Anitabu uba matamda masada yamna sauningba faurambi. Maramdi Anita magi thabak loiraba fauba matam chana yum asida halaktribani. Gopana yamna sauna nang ngasai makai kadaida leirubage aduga nangi phone adu switch off leiriba karigino. Anita su Gopanda hairi aigi phone asi charge jawramdre aduna off taduna leirambe. Asumna ngaihak makhoi ani yamna sauna wa khara ngangnarami. Mathangi ayukta Anita thabak chatnabagidamak dress loisalai. Masi ubada Gopana ayuk anganba asida kadaida chatkadoribano hangi. Anitana hairi ngasi asi aigi marup sumaga loinana aikhoi anigi oiba firongi dukal ama hangadoribani. Madugi damak ai chatkadoribani haiduna. Masida Gopana hairi nang madugi thabak adu tawbagi damak karisu mathau tade. Aduga aina nangi marup suma adu ai thajade. Mahak afaba mi amasu mande. Kanano karino su fazana khangdaba marup aduda nangna adug yamna thajariba adu karigino. Matam mayambada nangna maga punduna leiba asi aina pamde. Thabak adu chatpa yaroi hairambi. Adubu Anita Gopana hairiba wa asida karisu tadabi magi sari adu semjanduna adumak chatkirambi. Haujik aikhoida amuk ulakliba asi Anita amadi suma makhoigi dukal adu mi mayam amaga tawduna ribbon kaktuna open tawrambi. Aduga mafam asida yamlaba miyam amasu pot leinabagi damak krik krik inaduna leirambi. Masigi matung numidang wairam aduda Anita mayumda halakpa matamda yum adu solonduna leirambi. Aduga haujik fauba Gopal amadi magi masanupi makhoi anidi yum asida halaktri. Yum asigi anauba siliba so asisu Gopana loina pairibani. Machanupi amadi Gopan makhoi anina asuk kuiraba fauba halaktraba asida Anitagi wakhanda yamna warambi. Aduga haujik fana thengjilaklaba fauba Gopal amadi umi makhoi ani yum asida halaktri. Masidagi Anitana sumada kon tawduna makhoi ani mafam asidagi dukal aduda chatkirambi. Asumna matam khara hokraba matung haujikti Gopal amadi Anita makhoi anigi relationna amana amabu thawa sanadabi lapthoknarakpagi mawong asi aikhoina uba fangi. Maram asidagi haujikti makhoi ani tokhai tokhainasu leinaba horai. Haujikti skunsu vacation matam loiraduna skungi boardingda angangsing thamnabagi matam oirai. Masina maram oiduna umisu skunda leikhirami. Gopal amadi Anita makhoi ani masa masagi oiba mathauda thabak yamna chilami. Makhoi ani masa masagi thabak chatnanabagi damak car amamamsu tokhai tokhaina leinarami. Matang asida magi oiba wari ama lirai. Magi wakhanda haujik mahak asi mama ama oibagi wakhal adu mangonda faude. Aduga masu angang oiringai matamda mama yaudabhi mathanda adumak hinglakhibani. Adugi mawong adu mana umidasu utlibani. Gopansu haujikti magi masa adu fattaba habit kaya ama hinari. Haujikti Gopan nongma nongmagi numit khudingi nong nganbadagida numit taba fauba ayamba matamda yu adum thaktuna mathanda leiba horai. Haujikti skundagi vacation matam jawraduna umibu lawrunabagidamak skul aduda Gopal laami. Aduga Anita su masabu unanabagidamak skul asida laami. Anita
machanupibu uba asida aduki matik yamna nungairami. Umisu mama mapa animak punna ujaba asida yamna haraurambi. Masigi tungda umibu yumda pukhinabagidamak principalga unaba lai. Principal aduna Anita amadi Gopal makhoi anigi relationship asi yamna fatre haiba khangi. Maram asina principal aduna makhoi anibu Miss Lisaga unanabagidamak hairei. Masidagi makhoi anisu Miss Lisaga unanabagidamak Miss Lisaga wari sanaduna leirambi. Miss Lisana makhoigi mafamda hairakliba wafamsing adu taba matamda Gopandi aduki matik yamna sauningami. Aduga machanupibu mafam asidagi puduna mahak car adu thauduna chatkirambi. Anita amadi Gopal makhoi ani machanupi unaba lakpa asida masa masagi oiba car amamamda laklibani. Aduna Gopal amadi umi makhoi ani car amada mamangda thauduna chatkre. Aduga makhoigi matungdana Anita magi car adu thauduna laklibani. Anita gi car adu khara adum thauраklaba matungda atopa gari amana haijilakpadagi soibadagi accident thoambi. Adubu Anita na accident thokliba asi Gopal nadi gari amata khangde. Uminasu makhoigi matungda mamagi gari thaurakpa udaba asida masada langtaknaba ama faurambi. Haujik Gopal gi gari asidi Anita na accident thohoriba mafam adudagi yamna lapna thauduna laklabani. Aduna makhoigi tungda Anita gi gari na lakpa asi Gopal nasu ude. Umidi mamagi car asi uraktaba asida masada yamna pakhatpa chingnaba kaya ama faurai. Masidagi mapagi phone adu lauduna Anita da call tawba matamda nupi amana phone adu paikhalai. Aduga hairei nakhoigi ima adu haujikta accident thokpadagi hospital da leire. Aduna haujingmak nakhoigi babaga tawduna hospital da lau. Anita asi accident thokpagi paw asi hektabaga Gopal amadi umi makhoi ani yamna thuna gari mamai leiduna hospital tamna lai. Aduga hospital asida Anita gi marup sumasu laktuna Gopal da hairei. Haujikti Anita gi mafamda nangi nathau karisu tade. Aduna nang lakpagi karisu kanaba leiroi. Anita bu aina adumak yengsinduna leigani hairambi. Masidagi Gopal hospital manung aduda changlamdabi yamna sauningladuna machanupibu puduna yumda halai. Gopal na machanupigi manakta changakpada machanupigi phamungda I khara taiduna leiramliba asi urambi. Masi ubada Gopal na sukhangi umi asi haujik magi ahanba parrot lae haiba asi. Maram asidagi Gopal na Anita da call tawduna machanupigi wari pumba loina tamlambi. Mathangi sinda haujikti Anita su discharge tawraduna sumaga loina na yum asida halai. Aduga Anita na machanupigi mafamda sanitary pad pirei. Aduga haujikti Anita na sukhangi makhoigi machanupi asi haujikti angang oidre chawkhalae haiba asi. Numidangi matam asida Anita amadi Gopal makhoi anisu room da hiptuna leirambi. Aduga haujik umisu table da famduna mahak study tawduna leirambi. Matam asida mapanda nong khakpa lawba tawrai. Masidagi umi yamna kiraduna mapagi manakta tumnabagi damak changlai. Masida Anita gi masada yamna sauningba fawi. Aduga Anita na umibu magi kada chatkinabagi damak mafam madudagi kauthokuna magi kada thakirambi. Mataw asida umisu yamna nungaitaba faurambi. Masidagi Gopal su machanupina nungaitre haiba asi khangbadagi machanupigi room aduda chattuna machanupiga makhoi ani punna tuminnarambi. Asumna tawba mataw asida Anita gi thamoidadi yamna sauningba faurambi. Masigi matum nongma haukhibana haujikti umisu sahi 13 sure. Mahaki 13 subagi birthday party adu pangthoambi. Umigi birthday asida magi mapana yamna chauna harauta yamna jumlonaba miyoi kaya amaga tawduna pangthoambi. Aduga umigi damak mapana magi gift oina bicycle amasu pirambi. Umisu yamna harauna mapana piriba bicycle adubu mafam asida thaurambi. Aduga haujikti Anita amadi Gopal makhoi anigi marakta leiramba thajanadaba nungainadaba sing adusu loina kokre. Maram asina hanagi matawgum makhoi anigi relationship adusu yamna chesilai. Aduga numidangi matamda makhoi ani intimate oikhirami. Mathangi numita umigi exam thaduna leirambi. Matam masida umina magi teacher adugi mafamda mahak bathroom da chatluge haiduna hairambi. Aduga haujik umi amukhana parrot laambi. Asumna torokpa asida umigi masada yamna hainadaba amadi pakhatpa faurambi. Aduga haujik teacher aduna amukhana class da changakpa matamda umina amukasu bathroom da chatluge haiduna hairei. Matam masida teacher aduna umida hairei. Umi nangna ngasaidagi bathroom da hanjil chatliba asi handaka 6 lak surabani. Adubu teacher aduna su
ꯎꯃꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯗꯨꯅ ꯎꯃꯤꯕꯨ ꯕꯥꯊꯔꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯎꯃꯤꯁꯨ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯌꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯃꯁꯥ ꯑꯗꯨ ꯍꯥꯏꯊꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯤꯆꯔ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯎꯃꯤꯕꯨ ꯈꯨꯗꯛꯇ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯐꯖꯅ ꯎꯃꯤꯒꯤ ꯑꯅꯥꯕ ꯑꯁꯤꯕꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯗꯨ ꯃꯊꯟꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯃꯤ ꯑꯁꯤ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯎꯃꯤꯒꯤ ꯃꯐꯝꯗ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯀꯦꯁ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯀꯦꯁ ꯑꯃ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯅꯤꯇꯥꯒꯤ ꯃꯐꯝꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯃꯤꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯃꯤꯁ ꯂꯤꯁꯥꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯝꯃꯤ꯫ ꯃꯤꯁ ꯂꯤꯁꯥꯅ ꯍꯥꯏꯔꯛꯏ, ꯎꯃꯤ, ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯥꯝꯗꯒꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯀꯔꯤ ꯑꯃꯠꯇ ꯂꯣꯠꯂꯒꯅꯨ, ꯑꯩꯒꯤ ꯏꯐꯝꯗ ꯂꯣꯏꯅ ꯍꯥꯏꯔꯛꯑꯣ꯫ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯅꯪꯅ ꯂꯣꯠꯁꯤꯟꯕꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯑꯗꯨꯅ ꯅꯪ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯆꯤꯊꯗꯕꯤ ꯍꯥꯏꯔꯛꯎ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯎꯃꯤ ꯃꯈꯣꯏꯒꯤ ꯃꯤꯁ ꯂꯤꯁꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇꯕꯨ ꯄꯤꯔꯛꯇꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯤꯁ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯃꯥꯒꯤ ꯃꯄꯥꯒ ꯑꯃꯨꯛꯇꯪ ꯎꯅꯒꯦ, ꯋꯥꯔꯤ ꯁꯥꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯑꯅꯤꯇꯥꯁꯨ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯑꯅꯤꯇꯥ ꯃꯁꯥꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯎꯃꯤꯅ ꯑꯩꯈꯣꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯅꯤꯇꯥꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯣꯛ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯎꯃꯤꯁꯨ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯅꯤꯇꯥꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯪꯗ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯐꯨꯅꯕꯒꯤꯗꯃꯛ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯏ꯫ ꯎꯃꯤꯁꯨ ꯑꯁꯤꯒꯨꯝꯕ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯖꯕꯒꯤ ꯄꯥꯡꯒꯜ ꯐꯥꯎꯕ ꯂꯩꯔꯝꯗꯦ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯁꯄꯦꯟ ꯑꯣꯏꯅ ꯐꯨꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯃꯤꯒꯤ ꯃꯁꯥꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇ꯭ꯔꯤ꯫ ꯎꯃꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯅꯕꯒꯤꯗꯃꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯁ꯭ꯇꯥꯐ ꯄꯨꯝꯕ ꯂꯣꯏꯅ ꯀꯧꯁꯤꯟꯗꯨꯅ ꯃꯤꯇꯤꯡ ꯇꯧꯔꯝꯃꯤ꯫ ꯃꯤꯇꯤꯡ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯑꯩꯈꯣꯏꯗ ꯈꯪꯍꯟꯗꯅ ꯂꯩꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛ ꯎꯃꯤ ꯑꯁꯤ ꯃꯣꯂꯦꯁ ꯇꯧꯕꯤꯈ꯭ꯔꯦ, ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯅꯝꯗꯅ ꯔꯦꯞ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯎꯃꯤ ꯃꯁꯥ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗꯤ ꯎꯃꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯠꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯅꯤꯟ ꯃꯍꯥ ꯅꯥꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤꯁꯨ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩ꯫ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯕ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯟꯈꯤꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯇꯝꯅꯕꯒꯤꯗꯃꯛ ꯎꯃꯤꯅ ꯒꯣꯄꯥꯟꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯑꯣꯖꯥ ꯑꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯃꯨꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯄꯨꯡꯂꯥꯡ ꯂꯥꯡꯉꯝꯃꯤ꯫ ꯑꯅꯤꯇꯥꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯕꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯣꯄꯥꯜꯁꯨ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯌꯧꯔꯛꯏ ꯑꯗꯨꯒ ꯃꯤꯁ ꯂꯤꯁꯥꯒ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯤꯁ ꯂꯤꯁꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯋꯥꯟꯊꯔꯛꯄꯗꯒꯤ ꯗꯣꯛꯇꯔꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯍꯟꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯧꯖꯤꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯒꯣꯄꯥꯜ ꯃꯁꯥꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯁꯣꯛ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤꯁꯨ ꯃꯄꯤ ꯆꯤꯟꯊꯔꯛꯏ꯫ ꯑꯁꯨꯝꯅ ꯒꯣꯄꯥꯜꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯁ꯭ꯇꯥꯐ ꯑꯃꯅ ꯂꯣꯠꯅ ꯒꯣꯄꯥꯜꯒꯤ ꯐꯣꯇꯣ ꯑꯗꯨ ꯅꯝꯈꯤꯔꯝꯃꯤ꯫ ꯒꯣꯄꯥꯜꯒꯤ ꯃꯐꯝꯗ ꯃꯤꯁ ꯂꯤꯁꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯎꯃꯤꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯀꯅꯥꯅ ꯃꯉꯣꯟꯗ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯤꯕꯅꯣ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯃꯄꯥꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜꯅ ꯌꯥꯝꯅ ꯁꯥꯎꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯔꯨꯝꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯊꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯨꯝꯗ ꯆꯠꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯒꯣꯄꯥꯜꯒꯤ ꯐꯣꯇꯣ ꯂꯣꯠꯅ ꯀꯥꯞꯈꯤꯕ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇ ꯒꯣꯄꯥꯜꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯎꯃꯤꯒꯤ ꯐꯣꯇो ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯏꯗꯤꯠ ꯇꯧꯗꯨꯅ ꯅꯥꯇꯩ ꯆꯥꯗꯕ ꯀꯦꯞꯁꯟ ꯑꯃ ꯏꯗꯨꯅ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯀꯦꯞꯁꯟ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯕꯨ ꯔꯦꯞ ꯇꯧꯔꯤꯕ ꯑꯁꯤ ꯒꯣꯄꯥꯜꯅ ꯅꯠꯇꯦ ꯍꯥꯏꯗꯨꯅꯁꯨ ꯊꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ
Gopal asi yamna sauna mayumda car thauduna halakliba asi aikoina uba fangi aduga haujikti staff aduna edit tawkiba viral chatlaba photo adu Gopalgi phone dasu yawra ambi masibu uruba mikuptagi Gopalgi masada hena asauba kaya ama hengalai masigi matung tawfong khangraba Gopalna magi marup Narayanga unarambi aduga makoi ani bar amada laktuna fammaga leirambi Narayan amadi Anita makoi ani mafam asida phone su wari sanarambi aduga Anitana Narayangi mafamda hairi mafam aduda ngangnariba nangna tariba pumnamak asumba asengba ngaktani haiduna aduga mafam asida leiramba mipum khudingmaknasu haujikti viral oiraba photo adu loina urabani aduna Gopalbu uba matamda yamna sauningna miyoising adunasu yenglakliba asi ui asumna tawrakliba asida Gopalsu Mara leiraba amagumna mafam asidagi haugatuna chatkirambi Gopalna thoklaklaba matungda haujik school aduda laktuna umigi teacher Lisaga unanabagi damak tawrambi matam masida principalna Narayangi mafamda call tawraktuna hairi Gopal asi school asida laktuna ojasingda damka tawduna leire aduna nang mafam asida lao aduga Gopal asi mafam asidagi puduna chatkro hairambi Masidagi Narayansu school asida laktuna Gopalbu school asidagi puduna laami aduga makoi ani bar amada laami Gopalgi wakandadi haujik aroi thabi sauningduna leiribani kananabu nungaigani magi machanupida asigumlaba thabak asi kanana kari maramgi damak chatharibano aduga film yengliba aikhoigi wakandasu kanadano haujik jingnariba asi masi pumba ngaihaki matungda mayam punna soidana khangminnaragani asumna mana barda leiringai mafam aduda leiramba miyoisingna Gopalgi mafamda wahang kaya ama hangai masidagi Gopalsu sauningladuna mafam aduda leiramliba miyoising aduga makhoi anigi marakta khana chainaba khara thokhirami mathangi sinda Suma amadi Anita makhoi ani hospitalda leiba aikhoina urambi mafam asida omigi damak treatment chathanaba laklibani asumna leiringai Gopalsu mafam asida laami aduga Gopalna umiga unanabagi damak hotnarabi adubu umi amadi Gopal makhoi ani unaba asida Anitanadi unahandanabagi damak yamna kana hotnarami masidagi Gopal amadi Anita makhoi ani mapanda thoklaklaba matungda yamna sauna makhoi ani mafam asida kanarami Anitana chingnaribasu magi machanupibu pregnant oihaliba asi Gopalnani haiduna magi wakanda sabjungna leptuna leikhrei Gopalnadi mana asigumba thabak asi machanupigi mafamda chathakiba leite nangna sukhangliba aduni aina aigi ichanupi asi kayagi matik nungsi haiba haiduna hairambi adubu Gopalna hairiba wa khudingbak Anitanadi kari amata takhidrei matang asida police laktuna Gopalbu mafam asidagi phaduna puraga chatkirami Gopalbu police station aduda poraklaba matungda constable amana Gopalgi mafamda yamna thina furambi aduga constable aduna wahai wata fajadaba kaya amasu sijanaduna aduk chawkhattaba nahak nachanupidabuk adugumlaba lichat adu chatliba karigino haiduna yamna thina furambi Gopalnadi constable adugi mafamda magi machanupigi mafamda mana adugumlaba lichat kari amata chatkhiba leite haiduna asengba adu hainaba honajai adubu constable aduna wahai wata fajadaba kaya ama hairakpadagi Gopal mafam aduda yamna sauningladuna constable adugi mafamdasu khut tharami ngaihaki matungda aikoina senior inspector amabu mafam asida lakliba asi urami mahakna case asigi matangda investigation tawgadoribani case asigi matangda langla langjin khara khangdabagi damak umina tamliba school aduda inspector asila ami aduga principal aduga makhoi ani wari sanarami principal na hairiba wasing adu loina taba loiraba matungda inspector aduna principal adugi mafamda hairi nangna hotnariba asi school asida case asi police ki mateng yaudabida adumak loisanaba hotnaribani adubu nangna tawriba thabak asi khwaidagi aranba thabak amani nangna tawriba thabak asi illegal oiba thabak amani asigumba case asida nangna karisu handle tawba ngamoi masidi police ki mathauni nangi nathawdi subnatangi complaint tawba adu oigadabani aduga inspector aduna makhatana principal adugi mafamda hairi nangna karigumba stranger amagi hekta wa taraga Nupimacha adu kanana kari tawribano haiba hektamak decide tawgadaba nate asengba asumba sing adu khangba ngamnaba hotnaba matamda aingi oiba mateng lowgadabani adubu nangna manungda loisanaba hotnaramliba asinadi sungsoi soidana nangna angang Nupimacha asi kanana kamdowna pregnant oihalibano haiba asi nangna soidana khangfop thoi masigi matungda inspector adu mafam asidagi chatkirami mathangi sinda
Anita amadi Inspector makhoi ani wari sanaduna leirami. Inspector aduna Anitagi mafamda asumna hairi nangna chignariba pumba aranba ngaktani nangi nasanupida magi mapanabu kari fattaba thabak tawgadoribano mapa macha haibasidi yamna nungsinabani aduga nangna nangi nupagi mafamda khallibo wakhal adusu aranba soidana oigani matam kharagi matungda nang sungsoi soidabi asengba achumba khudingmak loina khangba ngamlagani ngaibada kallu asumna tawduna matam khara haukraba matungda sinna si aikhoida matam kuina mi leinadraba ariba yum amada ulai mafam asida jacket litpa nupa amana mamai khumjanduna welding sauduna karigumba amabu semduna leiriba asi aikhoina urami mana semliba asi atei kari sunate mioi babu mai thaduna gas kapsanduna hatpa yaba posak amani aduga mafam asida aikhoina nupa amasu phaduna poraktuna leiramliba asi aikhoina urami mafam asida jacket litpa nupa asina phaduna poraklamliba nupa asi atei kanasu nate umigi skunda yaukhiba staff Gopangi photo lotna namduna photo semduna viral chalankhiba nupa aduni mana asumna tawruba asidagi miyamna Gopanbu machanupida rape tawba misak amani haiduna phattaba miyengda yengba hokibani aduda sunatana Anita fawbanasu Gopangi mathakta chingnaba kaya ama leikhibani haujikti Gopangi imungda awaba nungaitaba kaya ama thengnaduna leiribani masi pumnamak nupa asina loina thoankibani haujikti jacket liliba nupa asina mamai hangtorokpa matamda ngasai makhai staff asibu phajanduna leiramliba nupa asidi atei kanasu oiramdrei Gopan oiduna leirami Gopal asi police inspector aduna mahak mara leite haiba khangbadagi mafam asida thadorakhiba oirami haujikti Gopana nupa asigi mathakta revenge launabagi damak sem saduna leirami aduga Gopana nupa asigi mafamda asumna hairi thokliba thuduk khudimak asi nangna thoankiba ngaktani aina aigi isanupiga unaba matamda nangi naming asi aigi isanupina hairakhibani aduga thodok khudimak nangna aigi isanupigi mafamda chathakibani haiba asisu aina khangi wafam asi hek khanglaba matungdagi aina nangbu lemna tharoi ai nangbu soidana hatkadi haiduna aina wasakhibani matam masida mara leiraba skungi staff aduna hairi haujikti aigi Iran pumba yajaraduna ai surrender tawnabagi damak ngaiduna leiribani maram asina nangna aibu hatloidobani haujikti ai isagi Irangi matungina police mafamda changjarage adubu Gopanadi nupa asina hairiba wa asida kari amata taramde machanupigi mafamda chatkriba phatraba lichat adugi damak nupa asida pinungsi kari amata poklubagi Gopana mathau karisu tade aduna mahakpu mafam asida mana semkhiba gas chamber adugi manungda hapchallaba matungda nupa asi mai thagatuna mafam asida hatokhirami Gopana haujikti machanupigi laman khudimak khumba loiraba matungda mai thadokraba staff adugi utching adu turen mapan amada poraktuna turen aduda loina haithakhirami aduga matang asida Gopangi wakhanda Anita amadi umi makhoigi family punna punkhibagi matang asi magi wakhanda ningsinglaba matungda movie asi matang swaida loisinkhirami aduga film asida Gopangi maran kari amata leite magi machanupigi mafamda mana phatraba lichat kari amata chatkibasu leite skungi staff aduna magi maran pumba kupsinaba hotnaba matamda Gopanbu mana khulai oina miya mamangda maran sijanduna lana uhankhibani aduga Gopanasu masi pumnamak loina khanglaklaba matungda machanupigi mathakta phatraba lichat chatkriba miyoi adugi mathakta laman khumbasu ngamkribani fare adudi mayam ngasigidi matang swaida kainarasi matung tarakpa movie amada amuk mayam puna thengnarasi ngasigi movie asi nungai te haibadu mayamna comment section da soidana ibiramu